Ngamlelal Elias Lalboy Tautang Koba Kuki militant Amangara Songpi District Hospital the Lakanabangam the Nasi de Hade. Hantaki Delhi blocks the Senaba Pulwama the Labor Dr. Umar Nabi Batki Mayon Jammu and Kashmir Police na IED Sizinaduna Tugai Kre. Ukhrul District ki Song Pelda Litan Police ki Mijang Wakada Poppy Pambi Singh Yanthatkhre drive Satakre. NIA Tharakiba petition court na yakre Singarel the Liba Banga Suba Indian Reserve Battalion IRB ki post ki kumja 2024 ki February tarahum gi numidangda nomai lakpad sena bani haiba miyoi ama Manipur Central Jail sajiwa manungda wahang pahong sathaba yahan binaba NIA Tharakiba petition Chief Judicial Magistrate Imphal West ki court na yakre Lamlai Police Station ki manung sanba Singarel Tezpur da Liba Banga Suba IRB ki post adu dagi nomai lakpa ki thawdo aduga mari lena Sagolban Bijoy Gobindagi Rajkumar Siddharth Sahi Kuntrahundoi Apokpa Kewal Sanbu Manipur Central Jail Sajiwa Manungda NIA Chief Investigating Officer amasung mahaki timna wahang pahong sathaba yahan biyo hajaruduna NIA Imphal Branch na court adu the petition ama file tawrakibani haire Court na special PP NIA na thamlakpa wafam taraba matung amasung NIA gi timna wahang pahong sathajage haina tharakiba petition adu kopna yenglaba matungda court na ayaba pikibani akis ni hariba Siddharth atopa miyoi ahunga loinana Kaisal Village volunteer oina kumja 2025 ki August thada nongmai maru amasung pokhai biaba masak singka loinana nongmai amasung maru sing puthok pusin tawi haiba gi damak phakibani panba yabadi kumja 2024 ki February tarahumdo ki numidangda miyam gi mob amana Singarel Tezpur da leba manga suba IRB gi post da thomjindana nongmai sahum amasung maru kiyamarom laklaga pukhibani Ministry of Home Affairs ki order amagi matungina Lamlai Police Station na lokhat ki ba thawdo aduga mari lainaba case adu NIA na amuhana register tawraga thawdo adugi matangda thijinba hawkhibani Mizoram da lupa crore nifumanga gi drug phare Myanmar dagi pusilakpa chaurakna lupa crore nifumanga rongki mamal oigadaba mayai kaba drug sing Assam Rifles amasung Mizoram Police ki apunba timna chathakiba operation da phagat pangamkhre Saitwal district dagi phagat khiba yamlaba methamphetamine tablet sing aduga konana madu purokomiyoi ani phagat ki yamlaba drug ka konana phagalaba miyoi sing adudi Rabizul Haq amasung Nasiruddin kawi makhoi animak nongsup thangba Assam gi Barpeta dagi ni hadi defense ki wangang loina hai ngopa Saitwal road ta mayai kaba drug sing puthok pusin tawre haibagi akalnaba paw ama phangbadagi Assam Rifles amasung Mizoram Police ki apunba tim amana yumsa kaisat amasung sagol sengilona ba ahingda operation sathakibane Assam Rifles na vehicle check post ama hangdoktuna arakpa gari sing check tawringeda singlaningai oiba moongda lakpa gari ama ngopa da phagat khi gari adu check tawruba matamda lupa crore ni phumanga runggi mamal oigadaba methamphetamine tablet kg 15 yarambadagi phagat khi loinana miyoi ani adu su phagat pangamkhibane Myanmar dagi pusalakiba drug sing aduga loinana phagalaba miyoi sing amasung gari adu Saitwal District Police da khusin aduna makhatana thijin humjinbagi thabak sathakre hairi Mizoram da drug laksina basang silakpa khongthang amada Assam Rifles na atopa operation amasu mai pakna sathaki hairi Assam Rifles na Assam Police ka sathakiba apunba operation amada Kasar District ki Lujang Pahar dagi lupa crore 4.6 ronggi mamal oigadaba heroin sing November 13 da phagat ki hairi Cancer ki awareness amadi screening pangthokpada health department dagi mangjawnana ayaba lawgadabani haina phongdorakhre cancer asi notifiable disease ni haina lawthokraba maramna laina asigi awareness amadi screening camp singba pangthokpada health department dagi mangjawnana ayaba lawgadabani haina department asina government amadi lanai hospital singda khangan khre nakala maramda government na cancer gi layengda yamna maru oiba saru ama oiriba chemotherapy asi miyamda laina phanghanabagi pandamda paikhalakpa thorang ama oina haukiba tha ahumari asidagi state asigi district hospital khudimakta miyamgi damak chemotherapy gi hida silemna phanghanba haure hari October gi tang 18 da health gi director Dr. N Hemantkumar na janim samadi rims yauna state asida salairiba lanai cancer hospital singi MS da aiba zero thaduna cancer awareness amadi screening camp pangthokpa matamda mangjawnana directorate tagi ayab lawbaga loinana coordinate tawduna pangthoknaba khangan khre zerorsna high cancer asi notifiable disease oina Manipur da lawthokraba maramna laina asigi anoba case ama hek khangbaga niyamgi matungina departmental report tawgadabani mamangda directorate asina khangan kibagam community da pangthokadaba cancer screening camp asi mangjawnana
amana directorate tagi approval lawgadabani India government gi regulation gi matungina cancer makhal manga mathang sina oral breast cervical prostate amadi colon cancer makhal sing asigi population based screening PBS asi national program for prevention and control of non communicable disease NPNCD gi makhada tawri maramaduna cancer ki camp sing asi pangthokadoriba mafam adubu koliba government gi health institution singa tangai fadana tanaraga tawgadabani hairi President rule lairabasu singdadi law and order gi phibam hodrong hori none police station manakta ahing yarektuna laiba truck amagi wilsil thugairam le gari driver singdagi sel mullaga laukhre hairi sahi kharagi mamangdagi state asigi miyamna Manipur dadi tampaki district singda lenga ki law enforcement agency singna law and order sana hanabu honarabasu singdadi sana hanba ngamdabadagi law laite habagi wafam hainaraklingai cherakta February 19 2025 dagi Taranathoi Shubha Manipur Legislative Assembly bu suspended animation da thamlaga President rule gi lengak salairaklabasu singdadi adumak law and order gi phibam hodrong hoduna leide phibam asigi manung chanbani haiba yaraba thodo ama NH37 Imphal Jiribam lambi paringda laiba none police station gi manakta thokre thodo ase nahanumidang pung 13 makhairom tarapuda thokibani haina masibo hakthengna uhoba gari driver singna phongdorakle haiba matam sida Jiribam dagi Imphal tamna tongan tongan ba potchai sing puduna lakpa truck samaga homudra taritrom none police station manakta nakna ahing yarektuna leiringai gi cherakta sakhangdaba mioi khara laklaga truck sing asigi manungda ama oiriba MN07 C1120 gi winsil thugairam bagaloinana ahing yarektuna leiriba truck sing asigi driver sing dagi ayaw sel sing namfuda mullaga laukhre hari yamlaba truck sing ase Imphal tamna yoksilapa ngamdabadagi mafam aduda ahing yareklaga ngarang ayu anganbadagi hauna Imphal gi damak khongsalakadabani adubu numidangya athengba matam aduda sakhangdaba mioi khara laklaga gari manungda tumliba driver sing haudoklaga makhoigi masada yawba senpham singi manungda subna tangi lupa chahum khakta yawjaba phawba kan thoklamdana sel sing laukibani hari thawong asibu haktheng nakiba gari driver singna akan mongda yaningdaba phongdoktuna chenariba mioi sing phaduna cherak pibinaba none police station da complaint report ama file tawkre hari thawdo asigi matangda ngarang none police station gi campus da truck driver singa punna mi phama pangthokre mi phamadada lepna khibagi matungina asiguma thawdo ase amuhana thohalaroi haina police ki maikai degi thajaba pi ki hairi mi phamasi pangthoklaba matung ngarang nongtil pung amarom tarakpadagi maphamadu da panduda lerakhiba truck sing security person singna escort tawraga Imphalom da lakpa haukre adamoinamak nahan gi thawdo adu karamba miyo singna satharamano haiba khangba ngamkhidre adubu none police na case ama lokalaga makhoi gi khongol liba haukre hairi Bus accident thokpada mioi kunthraga tare sikre kungamari ne sokre Peru da passenger puba bus amaga truck amaga thengai na raba matungda bus adu lokchap amada tasin khibadagi mioi kunthra tare sikhibaga loinana kungamari na aso apan nangkhre haina regional head department officer na phongdorakli Peru gi kha thangba erekuipa da ngarang thokiba laibak thiba thodo adu leba adu gi handak ta thokiba khwaidagi laibak thiraba thodok singi manungda ama oiriba Lamosas company gi bus adu passenger hompu puduna chala town dagi arikuipa tamna chatkibani haire Punjab the grenade attack module के operative तरफ हारे counter terrorism operation की माय पाकपा अमा ओइना ngasi Punjab police na Pakistan की inter services intelligence ISI na सौगतपा grenade attack module की operative तरफ हाबा ngamle hari Punjab की DGP na phongdok की bata module asi ISI na Punjab की mi kung na taba mafam singda grenade attack tawhanabagi damak thaurang tawba amasung asigumba thabak thoram singda sizinanaba thamba miyoi singni hari faraba operative tara asi Pakistan da leba handler singa toina wari sanaduna grenade kya pick up tawba amasung delivery tawbada senaba miyoi singni haiki Panipuri yonba miyoi da politician amana lambi gi footpath yolam le hari Laiba asigi financial capital oireba Mumbai da Shiv Sena gi politician ne haiba miyoi amana Panipuri yonba miyoi amabu lana lamjingduna lambi gi footpath yolam le hari Panipuri yonba miyoi aduna phongdorakibada thodo asi sahi anirogi mamangda thokibani Shiv Sena gi politician aduna lambi gi footpath marchet khara aingonda lupa lakh ahum da yolakhi matamadu dadi haiba lambi gi saru asi yonbagi ayaba lai haina ayaku mahangna thajahankibani masida natna politician asina haiba mafam asi aina Panipuri yondringai da
dosa yon ba mioi amada thada lupa lising taratare loduna ren tarong khiba laiki masigi matungda aina lupa lak ahum piduna mafam asi leiraba matung haujuk phawbuda mafam asi sizinaba yahandre amasung pi khiba sel su phangdre hairibu lambi ki saruk asi yon ba yade Brihan Mumbai Municipal Corporation ki makhada laiba lamgi saruk ni haiba kona khanglakibani haiki Shiv Sena ki lusingba aduna di hairiba mafam asi yon bagi yana se khuyek pinakhiba laite hana phongdoraki hairi